ai cái bên nó ngắm trên luôn này mẹ làm ra nó lạc cái gì quá xin ngắm ai nói nè kisan akwai uji akwai maruki senen je budawla mai tay na lay bane ba ko adu kan na bane adu uji nuksiman bai ni ai ba film da akwai kisan je akwai sin je wa yam na ngangan da ba mo oi bai tare ne ko wa du yam ngangan de ado si kamai to wa sin no makha ta ba yam ngang kidra ba kidan thabiyo makha ta ba hai episode 10 jera sida laiba mai ge character gi matun di le ko ado sida ina wai jing am peaceful loi ba ajoga wa jing am kan ngangan de ba sida ai ai character atopa machine sta wai ba sida de ai wa ngangan da ba ado de am peaceful ni loi ba mai am di ule sigi film je nusibe nusimam sida ai ken sin je okay yam nungai akwai kisan na ngasi akwai na jeng ura matung da adumana lay adu akwai loi chalak pada akwai kisan jo sigi makha ta ba episode 2 hai batare ko season 2 je akwai mayam na pamna bani na karamba matam da puthok to no ai ba ko artist mo na no di thanga wani aduna tan thambira mo ne season 2 je hojiki wena di namsum ji takha amni season 2 gi takha amni 100 ke amount 30% amni namadu lo shele season 2 gi je ado chi loira bani na ato matam da di season 2 je mayam da du khusine bu yam nungai re akwai nuksiman bai ne ai je akwai gi mamang da irang mayam laidana covid-19 laigara matung da akwai hojik khangau dana manipuri web series hai batare ko adu je khangau dana puthok dana mayam pambi ba ama oire dubu hojik akwai inau kisan da gi jware 1 2 ja athu da puthok na bagi dang ta akwai sem cha duna laire na re du makha ta na punna yengmina se ma marang je akwai so je ngarang loi bane ba ko adu mayam gi babok chingi kamen da ge ko ngasi so hom tham bane do chân nga si yeng bada chân ni thamoi da phaw phil lo ta biram samoi ha adu loram dai je khatik nuai te ko hai nuai dai je film du yeng yam nuai ba adu ga da na ka to do yam phani wa yam nuai ye adu ga last ki lo chalam dai gi dik tak nuai jau thai di loi phaw yeng nge ba episode lai ba je nuai te ba du na ku loi thon biro ba ko akoi gi production team gi mai kai de gi thuna thok na ba ta do ba nupi moi na asi gi da mai kai phaw nupi ma ai wonda thoga de adu do yam nuai ro hai ta senga he yeng matam da su nuai te kapning ma su phawe ai di mai nu pa na nu sibirak ta bai ba se nupi du yam nuai ta bane ba maru oi ba di ma ipuroi bai ba se men oi na ne ba adu bo yam nuai te devision ya na ta oi do yam nuai te ai jani ngi sida okay ado ko nupi mo ne chan su yam nuai te na ado makha gi season 2 de atu da puthok aning mara kamai ta we ai atu na puthok ne ai dom ticket tha ba mamang gi phangau ding rang gi do ticket phangau de ba handak pinen kak adam ne tai di lai hai ba ko ai ba yam nuai yam tu so ko ji lak seri je ko budabala youtube channel gi mai kai de gi san su ke ba budabala magi ko maruk gi youtube channel budabala na lai bane ba ko do ko san ju anai yaw dana makha ta na ko season ngai bio ngai bi na se do ga kuna puthok ko je hoi thank you hai ma'am ko ma'am na pam na ba ko ji nuksiman bai ni hari ba ko ji film ni hero yam ba dan da silai jare ko film se musik ko yeng jare du yeng job da ko ji amba episode ai ba tare ko ji episode da ko yam na lauri ba nupi ningsing hai ba tare ningsing je wane yam na pam da ba gi mong da tum lai re si pam da ba ji ko ji episode 2 je ma'am na demand tawri ji ko ma'am ka be lag jare du episode 2 ji da di nuksi da ko gi tang la khadra ba yam da nuksibene nuksimanbe haiba khagi series asi season 1 ne khagi thari jo season 2 da di nuksiba tangkhai ma nuksida tangkhai ma yaurani nuksiba horani nuksiba hora matung da mo aina sonia da ot kibagum sonia ro sagalum apa horani aduna bayam season 2 yeng nabai da uta sem sadra re biro athoma tamda akoi season 2 su hona bai da sem sa kamuga su tare yam mai adu ngasi je akoi ngasi yam bu na ro phangjer je koi marang ne ba 26 ta koi je payment so je koi je udara na ka pre du ngasi dina koi 27 da abu we khene yam amje na koi ngasi ji so hum apsa bani du ta koi yam du na koi ku ta ba phanga ngasi na bani yam mai koi buda bala youtube channel ni mai ke de yam na ta u toru ba ta ko ma ke hiana mai ba ko bi wona koi koi ji chan sem ta bai bi ne koi ngasi chalo na film ni ngala ai ja men chiman bai ni ai ba web series se koi ji yang film production ni mai kai da koi ngarang na di release to bulu gare ba koi public ki amen de ngasi je koi special show ma to jaga da
ꯀꯩ ꯐꯥꯎꯒꯦꯗꯣ ꯌꯪ ꯐꯤꯂꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯤꯇꯪ ꯊꯝꯕꯤꯔꯝꯃꯣ ꯑꯩ ꯌꯥꯝ ꯊꯤꯅ ꯌꯦꯡꯅꯤꯡꯕ ꯐꯥꯎꯋꯦ ꯍꯥꯏꯗꯤ ꯂꯥꯡꯇꯛꯅꯕꯗꯣ ꯍꯥꯏꯗꯤ ꯋꯥꯔꯤꯗ ꯇꯥꯏꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯊꯣꯔꯛꯏꯁꯤꯒ ꯀꯔꯝꯕ ꯑꯣꯏꯗꯣꯏꯅꯣꯗꯣ ꯈꯟꯕꯗꯀꯣ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯗꯣ ꯌꯧꯍꯟꯅꯤꯡꯉꯦꯕ ꯐꯖꯔꯝꯗꯧ ꯃꯥꯜꯂꯦ ꯃꯤꯅꯁꯨ ꯐꯖꯩ ꯍꯥꯏꯅꯩ ꯑꯗꯣ ꯁꯣꯅꯤꯌꯥ ꯃꯆꯥꯁꯦ ꯑꯩ ꯌꯥꯝ ꯄꯥꯝꯖꯕ ꯑꯗꯨꯗꯨꯒꯤꯅꯦ ꯂꯥꯛꯏꯁꯦ ꯊꯦꯡꯛ ꯌꯨ ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯅꯤꯁꯨꯕ ꯀꯩꯅꯣ ꯁꯦꯀꯦꯟ ꯁꯣ ꯍꯥꯏꯒꯗ꯭ꯔꯥ ꯍꯥꯏꯕꯗꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯁꯣ ꯑꯣꯏꯗꯣꯏꯕ ꯑꯩꯈꯣꯏꯅ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯣꯏꯅ ꯀꯥꯞꯄ ꯁ꯭ꯄꯦꯁꯦꯜ ꯁꯣ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯊꯣꯛꯈꯤꯕ ꯚꯥꯕꯣꯛ ꯃꯌꯥꯝꯁꯤꯅꯀꯣ ꯁꯤꯖꯟ 2ꯁꯦ ꯀꯔꯝ ꯀꯥꯟ ꯄꯨꯊꯣꯔꯛꯇꯣꯏꯅꯣ ꯁꯤꯖꯟ 2 ꯀꯔꯝ ꯀꯥꯟ ꯄꯨꯊꯣꯔꯛꯇꯣꯏꯅꯣ ꯁꯤꯖꯟ 2 ꯌꯥꯝ ꯌꯦꯡꯅꯤꯡꯉꯦꯅ ꯃꯤ ꯃꯌꯥꯝꯁꯤꯅꯕꯀꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯌꯥꯝ ꯊꯤ ꯍꯔꯥꯎꯋꯦ ꯑꯗꯣ ꯀꯔꯝ ꯀꯥꯟꯗ ꯄꯨꯊꯣꯛꯀꯗꯧꯕ ꯂꯩ ꯌꯪ ꯐꯤꯂꯝ ꯄ꯭ꯔꯣꯗꯛꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯈꯔꯕꯨꯗꯤ ꯅꯝꯁꯤꯟꯕ ꯍꯧꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯈꯔ ꯅꯝꯕꯗꯤ ꯍꯧꯈ꯭ꯔꯦ ꯑꯗꯣ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯇꯤꯝ ꯋꯥꯔꯛꯅꯤꯅꯕꯀꯣ ꯑꯗꯣ ꯑꯗꯨꯝ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯕ ꯐꯪꯕꯤꯔꯅꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯗꯨꯝ ꯌꯦꯡꯕ ꯐꯪꯕꯤꯔꯅꯤ ꯑꯗꯣ ꯌꯥꯝ ꯑꯩꯈꯣꯏꯒꯤ ꯍꯦꯔꯣ ꯀꯨꯝꯃꯤꯕ ꯗꯌꯥꯅꯟꯗꯁꯦ ꯁꯤ ꯚꯥꯕꯣꯛꯅ ꯌꯥꯝ ꯅꯨꯡꯁꯤꯗ꯭ꯔꯦꯕ ꯍꯧꯖꯤꯛꯁꯦ ꯁꯤꯁꯦ ꯃꯤꯌꯥꯝꯒꯤ ꯃꯣꯠꯅꯦ ꯑꯩꯈꯣꯏꯅ ꯍꯥꯏꯔꯨꯕꯁꯨ ꯌꯥꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤꯗꯤ ꯏꯕꯨꯡꯅꯤꯀꯣ ꯑꯩꯒꯤꯗꯤ ꯏꯕꯨꯡꯅꯦꯕ ꯑꯗꯨꯗꯣ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯃꯤꯌꯥꯝꯅꯁꯨ ꯑꯗꯨꯝ ꯃꯤꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯇꯒꯤ ꯑꯩꯈꯣꯏ ꯇꯤꯝꯁꯤꯒꯤ ꯑꯣꯏꯅ ꯍꯥꯏꯕꯗꯤ ꯅꯨꯡꯁꯤꯃꯟꯕꯒꯤ ꯇꯤꯝꯁꯤ ꯑꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯗꯒꯤ ꯂꯥꯛꯄꯤꯔꯤꯕ ꯃꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅꯁꯨ ꯌꯥꯝ ꯊꯤ ꯍꯔꯥꯎꯋꯦ ꯑꯗꯣ ꯃꯥꯁꯦ ꯁꯤꯖꯟ 2ꯗꯗꯤ ꯅꯨꯡꯁꯤꯔꯛꯀꯗꯧ ꯃꯥꯟꯕ ꯑꯁ ꯁꯤꯖꯟ 2ꯗ ꯈꯪꯕ꯭ꯔꯥ ꯌꯦꯡꯉꯒ ꯈꯪꯅꯤ ꯊꯃꯣꯏ ꯊꯤ ꯀꯥꯏ ꯋꯥꯔꯤꯗ ꯑꯗꯨꯝ ꯇꯥꯕ ꯑꯗꯨꯝ ꯃꯤ ꯈꯨꯗꯤꯡꯃꯛꯅꯁꯨ ꯋꯥꯔꯤꯁꯦ ꯇꯥꯔꯕꯅꯤꯅꯀꯣ ꯑꯗꯣ ꯁꯤꯖꯟ 2ꯗꯅꯁꯨ ꯋꯥꯟꯁꯤꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯉꯝꯖꯕꯤ ꯊꯥꯛꯇ ꯂꯦꯚꯦꯜꯗ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤꯅ ꯑꯗꯨꯝ ꯇꯧꯖꯔꯛꯀꯅꯤ ꯑꯃꯨꯛ ꯍꯦꯜꯂꯛꯀꯅꯤ ꯑꯗꯣ ꯃꯤꯌꯥꯝꯅꯁꯨ ꯁꯤꯖꯟ 2ꯗꯁꯨ ꯑꯃꯨꯛ ꯍꯟꯅ ꯑꯗꯨꯝ ꯌꯦꯡꯕ ꯂꯥꯛꯄꯤꯌꯨ ꯁꯤꯗꯒꯤ ꯍꯦꯟꯅ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯂꯧꯔꯦꯕꯀꯣ ꯑꯗꯣ ꯁꯤꯒꯤ ꯁꯤꯖꯟꯁꯤꯗ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯐꯦꯠ ꯇꯥꯎꯑꯅꯤ ꯍꯥꯏꯒꯗ꯭ꯔꯥ ꯏꯌꯥꯝꯕ ꯍꯥꯏꯒꯗ꯭ꯔꯥ ꯍꯥꯏꯐꯦꯠ ꯅꯣꯂꯦꯖ ꯑꯃ ꯄꯤꯕꯤꯔꯝꯃꯨ ꯀꯩꯗꯧꯕ ꯏꯌꯥꯝꯕꯅ ꯃꯤꯒꯤ ꯁꯂꯥꯏꯒ ꯅꯤꯡꯁꯤꯡꯒꯒꯤ ꯌꯨꯝ ꯊꯨꯒꯥꯏꯕꯤꯔꯦꯕꯀோ ꯁꯤꯗ ꯏꯌꯥꯝꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯐꯦꯠ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩꯁꯨ ꯁꯨꯝ ꯅꯤꯡꯁꯤꯡꯗꯣ ꯐꯖꯕꯅꯤꯅ ꯑꯩꯁꯨ ꯁꯨꯝ ꯄꯥꯝꯃꯨꯕꯗꯒꯤ ꯑꯩ ꯃꯣꯏꯗꯗꯤ ꯍꯥꯏꯗꯣꯛꯇꯦ ꯅꯤꯡꯁꯤꯡꯗꯁꯨ ꯐꯣꯡꯗꯣꯛꯇꯦ ꯑꯗꯣ ꯄꯥꯝꯃꯨꯕꯗꯒꯤ ꯑꯩꯁꯨ ꯂꯨꯍꯣꯡꯕꯕꯨꯗꯤ ꯈꯪꯈ꯭ꯔꯦ ꯂꯨꯍꯣꯡꯈ꯭ꯔꯦ ꯑꯗꯩꯗ ꯇꯟꯖꯥ ꯆꯥꯕ ꯖꯒꯥꯗ ꯑꯩꯁꯨ ꯊꯨꯒꯥꯏꯒꯦꯅ ꯈꯟꯖꯕꯗꯒꯤ ꯑꯩꯁꯨ ꯁꯨꯝ ꯉꯥꯎꯃꯤꯟꯅꯔꯕꯅꯤꯅ ꯑꯗꯩꯗ ꯑꯩꯗꯣ ꯃꯥꯏ ꯅꯨꯄꯤꯗꯣ ꯁꯨꯝ ꯋꯥꯏꯒꯦꯅ ꯍꯥꯏꯔꯨꯕꯅꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩꯗꯤ ꯂꯩꯇꯦꯗ ꯑꯣꯀꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤꯖꯟ 2ꯁꯤ ꯄꯨꯊꯣꯔꯛꯀꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯄꯨꯊꯣꯔꯛꯑꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯣ ꯍꯥꯏꯕꯤꯔꯝꯃꯨ ꯁꯤꯖꯟ 2ꯁꯦ ꯑꯩꯈꯣꯏ ꯂꯣꯏ ꯑꯦꯔꯦꯟꯖ ꯇꯧꯔꯒꯗꯤ ꯂꯩꯔꯦꯀꯣ ꯑꯩꯈꯣꯏ ꯁꯤꯖꯟ 2ꯁꯦ ꯍꯧꯖꯤꯛꯀꯤ ꯐꯥꯔꯁꯁꯦ ꯄꯨꯊꯣꯛꯈ꯭ꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯁꯦꯀꯦꯟꯁꯦ 50%ꯒꯨꯝꯕꯗꯤ ꯑꯩꯈꯣꯏ ꯑꯅꯝꯕꯅ ꯂꯣꯏꯔꯦꯅ ꯂꯧꯋꯦ ꯑꯩ ꯋꯥꯈꯜꯗ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯃꯟꯕꯩꯅꯤ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯦ ꯑꯩꯈꯣꯏꯒꯤ ꯉꯔꯥꯡ ꯄꯦꯃꯦꯟ ꯁꯣꯗꯤ ꯉꯔꯥꯡ ꯎꯠꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯚꯥꯕꯣꯛꯀꯤ ꯉꯁꯤꯁꯦ ꯁꯣ ꯑꯃ ꯑꯩꯈꯣꯏ ꯎꯠꯆꯕꯅꯤ ꯑꯗꯣ ꯏꯆꯟꯅ ꯉꯁꯤ ꯌꯦꯡꯕ ꯂꯥꯛꯄꯁꯦ ꯌꯪ ꯐꯤꯂꯝ ꯄ꯭ꯔꯣꯗꯛꯁꯟꯒꯤ ꯃꯥꯏꯀꯩꯗ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯐꯥꯎꯒꯦ ꯑꯝꯇ ꯑꯩꯁꯦ ꯑꯩꯈꯣꯏꯁꯦ ꯉꯔꯥꯡ ꯌꯦꯡꯒꯦꯅ ꯇꯧꯖꯕꯅꯦꯕꯀꯣ ꯑꯗ ꯉꯔꯥꯡꯁꯦ ꯑꯩꯈꯣꯏꯁꯦ ꯇꯤꯀꯦꯠꯇꯣ ꯐꯪꯍꯧꯗ꯭ꯔꯕ ꯉꯔꯥꯡ ꯁꯣ 2 ꯀꯥꯞꯆꯩꯗꯅ ꯑꯗꯣ ꯁꯣ 2ꯁꯦ ꯑꯍꯨꯝ ꯀꯥꯞꯄꯦ ꯑꯗꯨꯗꯣ ꯑꯩꯈꯣꯏꯁꯦ ꯑꯝꯇ ꯐꯪꯍꯧꯗ꯭ꯔꯕ ꯑꯗꯨꯗꯨꯒꯤ ꯉꯁꯤ ꯗꯦꯠ 27ꯁꯤ ꯉꯥꯏꯔꯒ ꯑꯩꯈꯣꯏꯁꯦ ꯋꯥꯔꯤꯗꯤ ꯇꯥꯔꯦꯕꯀꯣ ꯑꯗꯨꯗꯁꯨ ꯑꯩꯈꯣꯏꯅ ꯍꯦꯛ ꯌꯦꯡꯅꯤꯡꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯣ ꯃꯇꯨꯡꯗꯁꯨ ꯅꯨꯡꯉꯥꯏꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯌꯪ ꯐꯤꯂꯝ ꯄ꯭ꯔꯣꯗꯛꯁꯟꯁꯦꯀꯣ ꯑꯗꯨ ꯅꯨꯡꯉꯥꯏꯕ ꯊꯥꯒꯠꯄꯤꯔꯛꯑꯣ ꯑꯗꯨꯝ ꯋꯦꯕ ꯁꯦꯔꯤꯁꯇꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯌꯦꯡꯖꯩꯌꯦ ꯑꯩꯈꯣꯏꯒꯤ ꯁꯤꯖꯟ 2ꯁꯦ ꯊꯨꯅ ꯄꯨꯊꯣꯛꯍꯟꯅꯤꯡꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯁꯣꯝ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯣ ꯊꯨꯅ ꯄꯨꯊꯣꯛꯅꯤꯡꯉꯦ ꯑꯗꯣ ꯉꯁꯤꯒꯤ ꯐꯤꯂꯝꯁꯦ ꯌꯦꯡꯕꯗ ꯊꯃꯣꯏꯗ ꯀꯩ ꯐꯥꯎꯒꯦ ꯀꯨꯏꯅ ꯌꯦꯡꯉꯨꯗ꯭ꯔꯦꯀꯣ ꯑꯗꯣ ꯀꯩ ꯐꯥꯎꯒꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯀꯩ ꯍꯥꯏꯅꯤ ꯍꯥꯏꯕꯝ ꯈꯪꯗ꯭ꯔꯦꯗ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯄ꯭ꯔꯣꯗꯛꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯨꯅ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯣ ꯅꯨꯄꯤ ꯃꯣꯏꯅ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯊꯃꯣꯏꯗ ꯐꯥꯎꯕꯗꯣ ꯁꯣꯅꯤꯌꯥꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯏꯗꯅ ꯃꯇꯨꯡꯗ ꯁꯤ ꯇꯧꯍꯟꯅꯤꯡꯕ꯭ꯔꯥ ꯇꯧꯍꯟꯅꯤꯡꯗꯕ꯭ꯔꯥ ꯑꯗꯣ ꯁꯤ ꯀꯃꯦꯟ ꯇꯧꯍꯟꯅꯤꯡꯗꯦ ꯍꯥꯏꯕꯗꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯁꯣꯅꯤꯌꯥꯅ ꯈꯥꯡꯉꯤꯕ ꯑꯋꯥꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯋꯦ ꯇꯧꯍꯟꯅꯤꯡꯗꯦ ꯍꯥꯏꯇꯥꯔꯦ ꯃꯊꯪꯒꯤ ꯅꯦꯛꯁꯀꯤ ꯁꯤꯖꯟ 2 ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯤ ꯑꯣꯀꯦ ꯃꯌꯥꯝ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯊꯨꯅ ꯄ꯭ꯔꯗꯛꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯨꯅ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯑꯣꯠꯇꯅꯕ ꯑꯃꯨꯛ ꯍꯦꯔꯣꯗ ꯑꯃꯨꯛ ꯑꯣꯜꯂꯛꯄꯁꯨ ꯍꯦꯔꯣꯗꯒ ꯑꯣꯜꯍꯟꯅꯤꯡꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ
ꯍꯣꯠꯅꯕꯁꯦ ꯐꯠꯇꯦ ꯑꯗꯨꯗꯨꯅ ꯑꯅꯤꯃꯛ ꯌꯥꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯉꯁꯥꯏꯗꯗꯤ ꯑꯩꯈꯣꯏ ꯗꯣꯁꯥ ꯃꯌꯥꯝꯗ ꯊꯣꯛꯂꯛꯑꯒ ꯍꯦꯔꯣꯗꯣ ꯊꯤꯍꯧꯕ ꯍꯥꯏꯇꯥꯔꯦ ꯐꯨꯅꯤꯡꯉꯦ ꯀꯥꯏꯅ ꯑꯗꯣ ꯏꯆꯟꯒꯤ ꯃꯣꯠꯇꯗꯤ ꯐꯨꯅꯤꯡꯗꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯍꯣꯏ ꯐꯨꯅꯤꯡꯕꯗꯤ ꯐꯥꯎꯋꯦ ꯑꯗꯣ ꯑꯣꯟꯅꯔꯒꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯗꯕ ꯂꯥꯛꯑꯅꯦꯕꯀꯣ ꯑꯗꯣ ꯐꯨꯅꯤꯡꯉꯒꯁꯨ ꯅꯨꯡꯁꯤꯅꯍꯟꯕꯗꯣ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯕꯗꯣ ꯄꯥꯝꯃꯦ ꯍꯥꯏꯇꯥꯔꯦ ꯅꯣꯡꯁꯨ ꯌꯥꯝ ꯇꯥꯔꯦ ꯊꯦꯡꯀ꯭ꯌꯨ ꯊꯦꯡꯀ꯭ꯌꯨ ꯏꯇꯩꯃ ꯍꯣꯏꯅ ꯍꯧꯖꯤꯛ ꯌꯦꯡꯉꯨꯕ ꯐꯤꯂꯝꯁꯦ ꯃꯧ ꯑꯃ ꯑꯣꯏꯅ ꯍꯦꯔꯣꯅ ꯍꯦꯔꯣꯅꯤꯗ ꯑꯣꯠꯄꯁꯦ ꯏꯇꯩꯃꯒꯤ ꯃꯣꯠꯇ ꯀꯩ ꯐꯥꯎꯒꯦ ꯍꯥꯏꯐꯦꯠ ꯍꯥꯏꯕꯤꯔꯛꯑꯣ ꯅꯨꯡꯉꯥꯏꯕ ꯐꯥꯎꯗꯦ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯅꯨꯄꯥꯅ ꯑꯗꯨꯃꯥꯏꯅ ꯍꯟꯊꯅ ꯌꯦꯡꯕꯤꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯇꯩꯃꯒꯤ ꯃꯣꯠꯇ ꯑꯗꯣ ꯏꯇꯩꯃ ꯍꯧꯖꯤꯛ ꯁꯤꯖꯟ 1 ꯄꯨꯊꯣꯛꯑꯦ ꯁꯤꯖꯟ 2ꯁꯦ ꯑꯊꯨꯕꯒꯤ ꯄ꯭ꯔꯗꯛꯁꯟꯒꯤ ꯃꯥꯏꯀꯩꯗ ꯊꯨꯅ ꯄꯨꯊꯣꯛꯍꯟꯅꯤꯡꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯏꯇꯩꯃ ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯛꯍꯟꯅꯤꯡꯉꯤ ꯈꯪꯅꯤꯡꯕ ꯑꯃ ꯐꯥꯎꯏ ओके याम पुथो होना चाहिए तेना थैंक यू फिल्म से जो साजो अहल अमोना मौजू ओइरेमना कोई हेरोना हेरोनी द तौरिबे एक्शन जे नुंगाइबरा कमाय तो सो नुंगाइए 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 सोनिया द को नि जे दुम कोलनिंग बरा कमाय तो कोलनिंग इंडिया को सुम जो चाव जो मौ मोरा कोनिना को इतिन जो फाव बोइना दो जिक कोइबा सीजन 1 सीजन 2 जे याम थुना पुथोनिंग बा कई फाव या ओके याम नुंगाइरा दो मखा ताना याम कुइना येंबा ngамबो ओइरो अबो जो थुना पुथोनबा प्रोडक्शन की माइकै देगी को थुना पुथोनबा ना जे अदा अखोगी ngasiगी अखोगी नुक्सिबा बे नुक्सिबा फिल्म जरा यामना फजबा सिनेमा दे ओइबको सिदैदा अखोगी तौरिबा दयादना लौरिबा रोल अदगी ममावंदा तौरिबा रोल यामना साना भाई तारे ममावंदा साना बरो ने अदना मावना मा तमतम इपक्ता पक्पा अदगी येंबदा मिनो जे नुंगाइबा अदगी अदु सिनेमा दो अदु सोनियाना अखोई लौरिबा रोल दगी यामना नुंगाइ अदुगा तबतबु अखोगी माना अखोगी सोनियादा नाउदबिदा सोनियादा माना नुसी सुगा यादेदना अदुगा माना अखोगी कय हाइतारे नुपी अमा अखोगी अजितेश्वरीदा माना तुम वाखजे तुम खलगे सबद सोनियादा माना अखोगी कय हाइतारे ओखाइरपदो अदु मतांगी दने आई बोगावना दयान दे ngarang दयान दे फटी फटी दको नंगे असो नुसी दवा सो फनिंग मजे गसी यावगे ने तेना मसीगी फिल्म जे सीगी मखा ताना सीजन 2 जे पुथो हनिंगी ब्राना तरगना माइ तोगे फिल्म दिगी सीजन 2 ताना हनिंग नुंगाइ चलो ने येंगबा फिल्म जे कोई सीजन 2 जे अथुबा पुथोनिंग ब्रा कमाय तोगे कोई प्रोडक्शन टीम नि माइकै दिगी हाबे ꯑꯊꯨꯕꯗ ꯄꯨꯊꯣꯛꯍꯟꯅꯤꯡꯉꯦ ꯁꯨꯃꯥꯏꯅ ꯂꯣꯏꯁꯟꯈꯤꯕꯁꯦ ꯑꯩꯈꯣꯏꯗꯁꯨ ꯀꯩꯅꯣ ꯅꯨꯡꯉꯥꯏꯍꯧꯗꯕꯗꯣ ꯑꯗꯨꯅ ꯑꯊꯨꯕꯗ ꯑꯣꯏꯅ ꯄꯨꯊꯣꯛꯍꯟꯅꯤꯡꯉꯦ ꯌꯥꯝ ꯊꯨꯅ Siam maje. Acha keno ka audi chalo na yengo film je. Season 2 je tu lo puthoni mara kai to. puthoningꯉꯤ Ya koi sister na yengo film je. Si je ko ka ta ba je kan tu na puthoni mara kai to ko production. พยายามทู่นะพุทโธกิโลต้องเหี่ยงรักสักอย่างสนุกไงแบบ Ai chen keno sa audi chalo na yengo season 1 je season 2 je. Tu na puthoni mara kai to yam. อาจารย์คุณให้ยังไม่ใช่เนี่ย As okay. Alo sida masi yengo da kari nupi mo ibogi Sonia ado olido. Nupi mo ibogi kari hin phawe na ro. ทำยังไงแต่พอเวลาสกอตแลนด์ยิงได้กี่แห่งกี่หมดเลยให้ดีมากเลยผมก็ลาไปนี่นะประมาณมุชิวก็ได้สูห่วงก็ลาไปสิอันนู้นมุชิมาลาไปนี่นะแค่นั้นด้วยเลยนี่ Okay okay salo na tau da mana de thang de na tau da ona se. ก็มาทุกคนโอ้ Ado salo ge kamera ma tu na tu na photo. ถ้าทุนละอะไรง่ายก็ไม่ Okay okay. Tema, ama ju kon biri se wahi ma tra da thambira mu ya da bra tema wahi ma tra da thambira mo ba kam na ya ka da wa ke ni re phun ko sima kan da ya ma ya mu nam ni ai chhe nam ni ai ki kan na ko se sin to yi ko ade dam ni ben ben da ade ai bi ro mo china web series ni ko adagi Mama the future film मैम नहीं है इतना या फिर भी कितना किलो ยามนุ่งไงปะกอบสิมาสิยามนุ่งไงแต่เราอยากเต้นแล้วฉันมาสิกินยามนุ่งไงเต้น अभी फिल्म तेरा मरो คอย फिल्म กิน हो น้ำ भी ไม่เกิด मखातान कोने भी लंबी कोने याद नहीं करे को अभी मखातान सीजन 2 की प्रोमिंग की अपा मखाओ रहा है เข้าเองอ่ะยามคืนนั้น ओके भाई चंदा
ꯑꯩꯈꯣꯏ ꯁꯤꯖꯟ 2 ꯄꯨꯊꯣꯛꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏ ꯌꯥꯝ ꯐꯤꯂꯝ ꯄ꯭ꯔꯗꯛꯁꯟꯒꯤ ꯃꯥꯏꯀꯩꯗ ꯌꯥꯝ ꯀꯟꯅ ꯇꯛꯁꯜꯂꯤꯀꯣ ꯑꯗꯨ ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯒꯦꯀꯣ ꯊꯦꯡꯛ ꯌꯨ